Mari lain nama singna concern authority singna asigum ba yumbi problematic way kada ba yumbi singa se masi kisi sarkar ne yam kupni yan sang hanjani maduda darkar laiba maduge historical evidence puna matung sung sarkar na puthok piraga hariba aikoi ge hobby federation na puthorok leba yumbi ase masi ge credential masi ge authenticity masi yengba darkar lai aikoi officially we are indigenous masi mai koi loina khangra wang tani gazette ta lairabani government approved tawrabani as of manipur inclusive manipur ma sagana mo hona bada UMPC amadi manipur ge mitai pangal matam pum bada lepkhini hai wafam se ngasi lilong bulletin ge through da manipur ge entire manipur amadi prithvi da an mamta da aikoi ge lilong bulletin bu yengbiri ba manipur ge rai chapuna makpo thagat po phongok chare maruaina ngasi ge asigum laba yamna itihasik oiraba ngasi ge sahi chake adagi Satarapa asigumba mera hausongba meragi tara mangani panba yamna itihasik oiraba kangla ekoi kangla gi ekoi gi mafam asida ngasi pangthok liba sida manipur gi jati punamak manipur da laiminariba furup cha khuning mak na saru yaba dugumba thoram ma khakni haiba daiman ba thokloi ekoi samak as a mitai pangal community ekoi su ngasi se united mitai pangal committee manipur UMPC manipur gi ekoi thoburo yamana ekoi gi state ekoi mera hausong ba state level organizing committee gi members oi biri bai ekoi gi advisor oi biri bai ekoi islam makakcha gi khuthang da amadi organizing committee khuthang da haibi rakpadagi ai samak amadi ekoi gi uncle haibok mayum zaman ekoi embrace ke through da gi adumaina ekoi ani ngasi saru ya jabani ngasi gi thorom nasi yamna itihasik oi ba ai gi oina di amadi UMPC gi oina su yamna unique oi ba amadi lamdam sida laiminari ba jat bijat aikoi laiminari ba furup cha khuding maki magi culture adu assimilate tawna ba amana ama bu ବ୍ୟବହାର tawna ba amana ama bu nungsina ba dugum bagi mawong ama furup cha singda indigenous group singda du maina mahaw ama yam chawna phangi masina ingonda manipur idea of manipur ama nahandagi leiramadu dagi hena chawba adum ba no ba inona ma phangbagi khudong chaba ma leiyena du maina thamjage Hauji tauribase cultural show ni loina na cultural show gi hek mathangda pot lanaba jati furup chamaga pot lanaba konsinaba hugging tawba maduiduna tongan ba ekhoi gi feeling ama emotional attachment ama amaga empathize tawnaba cultural leiriba culture punamak singsi assimilate tawnana ba gi achauba yamna singthana ngai oiba ngasai ning thau na phongok pa mahaki warolda jati khuding maki dharma khuding maki magi tongan ba kumhai lei adu mera hauchong ba haiba sidi adugum ba kumhai ni masina oneness sama we are all one haiba ekoi ama khaktani haiba gi achau ba khudam ama khakne na dumaina nam thamjage adu laibak thibadi ngasi ngarang ikui dana organization kharana maruina makhoi sing sina ekoi gi entire manipur gi apun bagi saktam sagalak liba asibu hek karigum kanda masigi si break tawraga tongan ba import toropa ideas kharana madugi do da lamdam sida leiba ifurup cha sing sida karigum kanda hek insecure oi hanba masigum bagi thabuk se masi toina tawba thengnare goi dana hokhriba 2023 gi phongok asimak ekoi gi tongan bai ekoi gi karamaina tawraki madu karamaina sagalaki ekoi loina khangna ba tani madum de hekchang sinjabida handagi koi dana federation of haumi ko ba aduga madu gi luching ba ekoi gi yam hal loire ekoi na pabung ko ba da matik charaba ବ୍ୟବহাৰ tawbe aba go mahal makhakni pabung sapam cha jadumani am mahagna haikiba mahake ekoi gi yelhau bi singi ekoi gi kari ha ba tare yumbi ama yungaga maduda makhoi na paningba makhoi na mention tawning ba yumbi khara ami ekoi gi furup khara gi ming hapaga thamba ha base masina achauba maruina mitai pangal community da achauba tongana na masibu inkhok na bagi na dragana karigumba plalama silak pagi adum bagi assimilate tor pagi adum bagi wakhal lola bai koi da phawi haibada haiman ma tholoi karigino haiba ka anda indigenous saina ekoi na mitai pangal se ekoi indigenous ni na sarkar na piba gazette to phongba adu khak natana ai samak na hojik ngangi ba loan ai gi culture ai gi chinjak ai na tauriba thabuk khuding mak yes religiously we are inclined with Islamic
Islam ki oiba Islamism do da koi religion do incline tawre there is okay, but when it comes to cultural aspect, when it comes to tradition, lamdam sigi tawriba hawa nung sisida koi sago naraga lamdam sigi mafam sida koi gi ipa ipu koi gi great grandfather singuna Muslim oiraga lamdam sigi ningol gi masani haiba sida history da karim ta kan ngai leitraba amadi UN na piba indigenous ki definition da aikoi Manipur da leiriba pangal mitai pangal hairiba jati se atopa pithribi ki kachin koya ama phawda leitaba du ba jati ama khagni adubu mioi kharana masigi si aikoi gi kari sideline tawraga madudagi tongan ba issue ma sagatna ba madusu loinamak nate ai mitai ichelina punamak loinamak ai kai dojaro atopa jati punamak loina kai dojaro ikui dana sugum bagi assimilate tawbagi mahutuda karigum ba bhab ta da leiraga su madu haibagi mahutuda tongana na madugi narrative ama sagalaga madudu sideline tawna bo hotna base masi yam laibak thibani aduna UN gi definition gi matungena mitai pangal hairiba community se not only habitat magi origin se Manipur khaktani Assam da leiriba Tripura da leiriba Bangladesh da leiriba even Myanmar da leiriba mitai pangal punamak mafam sidagi hokhiba ngaktani sahi taret khontak pana maram oira kanga masi loina khangara ngaktani history na ample of evidence lairaba ngangtani aduna masigi misunderstanding mayam se society da sagat pinu haina ngasigi mera ho chongba yamna apun bagi oneness ki sagalak leba sigum bagi nubi da sigi khudong chaba lawraga Manipur gi praja singda mapung oina hairiba organization sing goda maru oina I paujela si thamjari karigumba hiram sigi matangda tasengna na masigum aina sideline tawnana ba masina irritation tawrakna ba masibu Tabuk singa si tawrak patar madu mari lainaba singna concern authority singna asigumba yumbi problematic oiga ba yumbi singa se masigi si sarkar ne yam kupni yan sang hanjani madu da darkar laiba madu ge historical evidence puna maktung sarkar na puthok piraga hairiba aikoi ge haubi federation na puthorak leba yumbi ase masigi credential masigi authenticity masi yengba darkar lai haina adumaina su thamjage madu tasena masina tongan ba provocative oiba society da maduna hena lamdam sida laiminare ba jati puna manadaba mongong da lakna bagi lambi madi oi hanjaning de na dumai thams loina na aikoi gi community gi youth sing amadi atopa topa emotionally aikoi gi hurt oiba singna social media da unnecessary oiba comment post tawraga maduna instigate tawna ba ngowong ma hodrak pa haiba se masi yam laibak thibani madu su taw hanjaning de as a community moina aikoi officially we are indigenous masi mai koi loina khangna rawang tani gazette ta leirabani government approved tawrabani as far as madu ge characters mai amduna maram moira kan madu do tongana na sakhina ba aikoi gi atopa aikoi gi community masen aikoi gi youth sing aikoi gi inkhalak leba aikoi gi atopa organization kharana yamna kari ha batare blunt oiba immature oiba social media da post tawba se masi basu tawbi ga no haina ngasi gi mera hau chong bagi khudong chaba laujaraga madugi wafabdu UMPC gi maikei dagi appeal tawjari loina ngasi gi harauba mera hau chong bagi harauba jati punamak punsilaga leiriba mayam singa se masigi oneness se masigi si makhata na ideas of Manipur inclusive Manipur ma sagana mo hona bada UMPC amadi Manipur gi midai pangal matam pumbada lepkhini hai wafam se ngasi lilong bulletin gi through the Manipur entire Manipur amadi Prithvi da wafam si thamjari. Thank you so very much.